Ichawna awaba taraba singidambak wangkai keithel asang bida leiba naharol sintha kanglup NSK na hangliba relief camp ta lengang miyeng changlaktabadagi awaba pibam amada lehore hawkiba tang kunthaka mathoige ayuk angan bedagi state asida oirakhiba ichaw asina wangkai maikai dasu achobu chaitheng ama pikhe ichaw adugi chaitheng fanglaba yumthong chamri romge miyoi chani rob naharol sintha kanglup na Hina chungba sizinaduna safagadaba mafam singda puthorake loinana NSK multipurpose community hall that relief camp ama hangdoktuda miyoi kaya changjafam pikhe Yar school ACG MLA T Sejabatagi mideng makhada hangba relief camp asida aswan ana amade pikliba angang yauna imung kundromgi miyo yangkai henbana changjafam dokre NSK na konba tongan lekai manga taruklomgi miyoi kaya amaso masa gi building ta leinare makogi mathau taba polam singsu NSK gi volunteers singna angamba thakta mating pangnaba honare adumo pulenga ki maikidagi mating piraktaba maramna awatpa kaya ama mayoknaba hore haide Hiramasigi matangda NSK gi General Secretary Maibam Serjina Thom Tibida hai Ichawgi achobu chaitheng mayuk nabadagi NSK multipurpose community hall da hangiba relief camp ase lengakna relief camp singi maming lauthorakpada yaruktaba ase laibak thibane relief camp asida Imphal East District ke DC na maming tagi oina mateng amu khak pirakpadi laikre adubu relief camp asida changjafam lawriba singitamak health camp na chingba pangthoktuna mathau taba hidak langthakna chingbadi amata pirakpa leitre Amoromda masa gi yum mathakta leiriba singsu relief ki polam sing fangtabagi wakar NSK da lakpa hore maram aduna mari leidaba authority na relief camp ta leiba leitaba thidana ichawi chaitheng fanglaba miyoi khudimakta relief ki polam sing fanghaningi Hauzik su thaknaba ising watpagi khudong chadaba kaya mayoknari haina mangna makha tarakhe ngasi fawda tang ani degi ngasi fawda da asuk wana mayok na leiriba jaga asigi hangji relief camp asi government ki side da list tholpo matamda nahar sintha kalgi relief camp asi yawbi raktaba loina na leiriba camp asida ida leiriba musing asida ida san thana kha pibiraga manungda kangthon thangal kangthon mathak sida ida upu thangatna khogatna yamna wana leijiba kanggu sidi akoidi sana pibiraroidra akoi na kari una khanbirigi ka haibi complaint myam se lakpa अखोई volunteer सिंगना नहान सी खुदकता इमरजेंसी होइना थांगदगी hi asoba ma sida lebi hi asoba se khoi lawjar ro matung jeida hi sina volunteer myam sa da thak tagi adum 24 hour service to na mai ta leidana yam kan hona jari aduna hoji pawuda medical gi karigumba khudong sabam da pbd ambulance khudong sabam da pbd hariba jaga asida su yamna sauna isau sina mayok na leiribani na government side tagi hariba jaga asida pifam thokpa commodities myam adi medical gi oro ambulance gi oro chan thanim or hai base matik san amtang pibdo matum khang tang din haron sintha kanglup gi sati gi thamningi hai wafum se thamjari Relief camp aduda changjafam laurampe wangkai kaithal asang bidake ahong sangbam gita covid amana phungdorakpada hawkiba tang ani dake relief camp asita changjafam lauraga leirakhibane ichawi awa chaitheng nanglaba singna relief camp ta leiriba pibam ase mari leinaba authority na akhanaba mideng changhaninge awat apara pik thalaga leiraba asida apikpa angang amade aswat ana kaya amusu yawribane pibam asida ana ayek yawroklabade hena khudung chadaba haibadu oigadoribani maram aduna lengana mafam asida health camp na chingba pangtotuna mathau taba hidak langthak sing pibiyo Loinana relief ki material na chingbada so mideng changhaningi haina mangna makha tarakhe Wangkai ji da tawrai je ising ichawna maram moiduna jumda leiba yadabdagi akhoi hawji reni camp da leire tawrai je ising ichawna maram moiduna jumda leiba yadabdagi akhoi hawji reni camp da leire awat apa haibabu yamlakti leire adoisu laharon sintha kanglomna tang ani dagi akhoina reni camp da leirakpaje moin awat apa kharabdi membi aduga muk tang ahum saidana muk disi dagi khara muk pibire ko awat pedi awat pangaktani akhoina hawji leije mompak thaba nate phakta tharagani hawji leije phaksida phi khara tharaga jana ngaktani pochai do pothokpa nangawdamina imung jo hawji khwang yongnari ba ngaktani nane ja adagi wangkhai gi email saitapata speaker na nazu khara jengbirakna ba khoina maigai haijari ko sakar na jo awara pa leiba singje khaitang mingyeng changhanningi sida leitaba myamjina awaba myamje mayoknari ba sida angang no bi leiriba kholiba chana thakna myamje khoi cheng chak puthokpa nangawba natte ama tawba natte leitaba maram moirga tangai phadabagi akhoi rini kemda leini kananjo imungda laining da baije jawbote lom lainingi ne dubu isingi chawna maram moiduna akhoi imungda leiba yadabdagi hawji naharon sita kalomna rini kem chembidana akhoi Reni kem da akhoi hawji leijariba jargari sakana miyeng khara changhanningi haijari